अहानबदा मरुइबा फाउखरोइना माफम मनिद नोंगै मखोल ताखी ngarang numidang sarona pung nipan khra helak matamna kangpokpi district ki manung chanba mak hilrom thangwa maikei da nongoi makhol khra takheri police gi phamu paw gi matu ine nongoi makhol khra takhi habigi paw lakpadigi maikhong singda state force deploy tawraga thamle loinana central force amadi kangpokpi district ki SP da su information pi tuna yengshina na ba paw pi khrairi amaromda ngarang numidang jiribam district ki mongbong mitei khulda Zarol pokpi mar kulrom degi bom amadi nomai caption dan attack satarkre aduma po aso apan yawbagi pauti leiti amarom dana asumna report tawnari ngarang numidang sarona pung mapan ga minit 13 rom tarakpada jaribam gi mongbong mite kul tamna kuki theory singna afaba makal gi nongmai sejinaduna attack torokre haib attack asigi manungsana marama sum paite sina punna tariba Zaron pokpi kuldagi makata na nomay kapi ki makol sing taki batana tana kulasi ki yum karasu may sak pamiyam na lam unaki ado bu kulasi di marama sum paite sing na taba kuloy bana state force kakta na tana kulngak pasing na pau sanction na da bakul ni marama sina kulasi ki yum kara may sak libasi marama sum paite kulai paiba masel gi marakta ungkhatnaba thoklakpa dagi onsinaduna makogi yum sing may thada unaba oiram gani habigi thajaba poknari ainisu paus na makatari atop paumana MP Dr Bimol na lusing team na relief camp na laklaga karam na leli hanglamda ba pende IDP sik rasniti gi oiba wangang da hunnabagi wapum ngak phongdo ramba yaningde sarkar amasum local MLA na IDP singi award apa yengsilibani hausa tholiba lana sina yum thadoktuna relief camp lairakpa sahi ani fazulangnawa matam asida IDP singbu yumda hanjin hanbige haibigi thajaba pibigi mohta relief camp na laglaga ITP singda politics tawbigano vote matamda politics tawbiyu haina Bishnupur district ki wangmuda hangba relief camp gi ITP singna phongdokre wafamasi ngasi wangu salu melekai community hall da wangu salungkhong upper primary school relief camp wangu ahalup melekai community hall relief camp amasum wangu higher secondary school relief camp gi ITP singa madi relief camp gi volunteer ga permission unaba mada IDP sing fungu kibni permission unaba du da tangjeng ahalup tegi hausing na huangu salungkhong upper primary school relief camp da leibi tampha ko bi IDP amana phongdorok kibida inner manipur parliamentary member oiriba bimol akhoi jama masum MLA ranjit amadi congress ki maru oiba mi kya ngarang pawamat piraktana huangu gi relief camp gi miam unaba lakhi Manipur gi MP amana maki mamal yamlaba matam kaithoktuna makna lusingduna IDP sing unaba lakibadu yamna lebu khabane adubo IDP sing na khanjaramba mad adudi ningba thungde IDP sing na sahi ani fazilaglawa phaw relief camp de lairak pasigi matang gari kari tauri karamna leli habi wapam amada thambiramde adugi mot rajniti gi weba amana ama hunnabagi wapam ngaktu oina thambiramba sipende Harabazu fatrabazu hausuk paliba lengak amadi kumbigi MLA na IDP singi award pa kaya mensinduna lakpiri MP amana lusingba Congress ki miyoishina relief camp na laklaga rajniti sanabigano IDP ekhodi yumai sakhibagi yum thadoktuna lakpagi wakhal leitapam khangdana leiribane relief camp na IDP unaba lakpige hairabadi rajniti gi hundu hunjin tawbigi wangangbigano bot matamna rajniti tawbiyu haujukti rajniti gi matam nati rajniti tawriba sing amata oina punsinbiyu aduga IDP sing gi awaba sik ohanbiyu haki permission unaba duna wangu salungkhong upper primary school gi relief camp volunteer kaman asom binoina phongdokibada inner manipur parliamentary gi MP bimol akoizam na ngarang wangu da lakhiba khongsat adu kumbi SC gi MLA relief camp gi volunteer amadi IDP sing da hana khangalam laiti khudakta lakli haina hairakpadigi wangu ahalup maya lekai community hall da IDP amadi volunteer singna taramna oki makoi gi khongset aduda yamna piendaba madi kumbi AC gi napat tangjeng torbung JP gi yum kya mai saktun lairiba sigi matangdadi wapam amata su phongdok piramde adugi mot rajniti gi matangda hondo honjin tawbigi wapam thambirambadu yamna piende kumbi AC su sahi kya gi mamangdigi hauna kendra sida minister MLA kya leiraknaba kendrani aduna rajniti gi hondo honjin tawraga IDP singbu aranba lambi da puna hona bigano adugi mahut hauji yumai sakliba IDP singi thamoida wariba siki warishin pranaba MP ama oina MP gi mekai digi hona biu
loidana Chief Minister amadi ACAC gi MLA nasu IDP sing gi awaba si ubiduna athupu matamda yum da sangba yana ba hona biwaki ngasigi pawgi mifam aduda turbung napat amadi langjengdagi hausingna wanguda hangliba relief camp ahumda leiba IDP amadi volunteer sing su yakhen su pausda makhatari makha sathra poina Lukananda Mr. International Organization ki Managing Director khankhre Manipur gi Lukanand Khetri mayum sai kunganitui malem gi thakta masak naiba thaudang lobo miyo am oina Philippines the based of Mr. International Organization ki Managing Director oina thabak puba hokre Lukanandana Managing Director am oina ihan hana pahet kadaba thaba as Philippines ki Cebu da sathadiba Mr. International 2024 presidency gi thabak thoram sillang duna yengsin bagi Lukanand gi makai digi Mr. International Organization gi brand reputation hanadigi hengat hananaba malem gi lewa kya kusamnaduna thabak pakhanaba miyeng thamli hiramasiga madi leindana Lukanandana phungtorakpada mak sahi nauraga su mak ki miyeng di yamna thoi thawi makna thabak toriba organization sida ahongma sauna purakna bohanari hojik sathariba Mr. International 2024 president sida Cebu government gi sauna mating pangbirakpaga loinana Lemels Rosona Taragaturk Suba Edition Mr. International 2024 presidency gi share lori asuna tuan me section kya kusamnaduna Mr. International Global Stage amada pangthokpa ngamlakpa si matungda hena pakthok sakthokna pangthokna honagani haideni su pausna makhatana spalli Makasa tharak poina panam pausiri ki topa marueba paukrana mung democracy ki mapangal kalhandrabadi aikoina mangliba manglan phangmangamloi emnara Communist Party of India CPI Manipur State Council MSC na sinduna ngasi Imphal gi irabat bawonda the Great October Socialist Revolution gi samagathare suba common thoram pangthokre thoram aduda CPI Manipur State Council Control Commission gi chairman Karet Langol Iboyaima CPI Central Control Commission gi member Comrade Dr. M. Naramadi CPI Manipur State Council gi Secretary Comrade L. Thoirengna President member oiduna pangthoki baduda tongan ba miyoi kya saryaki thauram maduga mari laidana CPI Central Control Commission gi member Dr. M. Narana paumi singda hai malem gi mafam ayamada communist gi aho kan khalakri khunai amadi political gi ahongba kaya lakli basi hongdaba yadabadigi honglaklibani adubu struggle yaudana awon ba hongbadi khaklakroi numit tadi hainarama British loilam lenga mangkhini haiba kananasu thajana banati adubu British loilam lenga adusu masa matumta mangjakhibanati ningtamba pamba miyamgi ehu kayana mangankibani mina mibu oktaba thongmanana sokhatpa mifum khudimaki phangpham thokpa hak phangba khunai adubuni manabu khunai socialist society haibani maru oiribadi democracy ki mapangal kalhandana aikoina mangliba manglandu mapung phana phangmangamlo haki thauramadu saruk yaki CPI Manipur State Council gi secretary L Thoiren hai malemda ahan boina thabak su nomliba miyam sasangi subli paiduna manabu khunai amagi yumpham thon kiba numit adubu ningsingduna Great October Socialist Revolution gi palan thoram pangthokuni democracy yaudana Socialism sakatpi yaroi democracy gi marueba ngasisu khunai sida adumak lairi malem gi honglakpiba khongjal siga iroidana democratic oiba mongda sangsinbaga socialist khunai purak oithokani roidana sakthung manana phangba democracy gi wantuk laibu khunai ma semnabagi wakhalonda malem gi tungan mafam singda Great October Socialist Revolution gi tharamasi pangthoknari aiki atopa pawmadana railway driver furakpa thawng RNSOM na kanem tarokli Imphal East ki kaikhu kawi khul gate manakta arambai tingkol gi miyoi khrana railway gi driver oiba None district ki Kambiron Oilon khul gi Joshua kamai sei kungom da apokpa kanjai kamai bu phadra pukhraga tamthina purakpa thawng Rongmainaga Students Organization Manipur RNSOM na akan mamona ganing da ba phungdorakli Mahiroi organization asin thadorak pasiolamada Joshua kamai tha sigi mangar arambai tengol gi kangbu mana phaduna pukhraga makhoi gi camp ta wangpang tawduna tamthina furakibani thawasi miyoibi gi hak khongauna bamadi naga miyang gi punchi da singnarakpani maram asina senaba 80 gi miyoi phaduna thagdo osigi asumbo well fangal hana sutakshilakli atopa pawmana
lupa lak 1.56 ki yungang fatkre Susampur district ki Victoria Mar Beng amasum Rengkai area tha sigi manga amasum tarukta Manipur police sathakiba thi humgi thabakta lupa lak 1.56 strong yungang fakat ngamkre Manipur police na nominani sumna sathakiba thi humgi thabadada can beer bottle saniga yankhagani thoi whiskey bottle nifugani thoi wine bottle taragani panamadi gold memar liquor bottle kungom de fakat pangki hairibi yungang singasi kaithela lupa la 1.56 rongi mamaloi gani masidana tan nominani sathakiba thi humbi thabadada yungo liter marfuga mari sufa pangki farab using mari lainaba authority ki aya balauraga mangan khraiki makasa tharak poina masum loisilak poina kanglai paki mairagi editorial mem na thamjagi lal weraba manipur haibutu oide haina lengak loisingna khalabra Manipur thokliba sahi amaga thanipan phajilaglaba kanglub anigi sathiraba lalasi pumloi loiduna mausagi phibamda hanjilaglaba ingtapa Manipur ama oire haina aikoigi lengak loisingna khalabra haibasi praja section kyadigi hangnarakliba yamna kan oirakli masigi maramli thokliba lalasina maram oiduna Manipur miyam open jail amada phajinduna thambagum hausik lairi Manipur gi praja singna lamdam sigi singa masum tamani makta maning tamna satok sen tawduna su no mangamdri misam praja singdi lairadana Manipur gi minister gi horaga atai minister amati MLA phawa Susampur Technopol kangpokpina singba mafam singda satpangamdri khwaidi gi maru oina Manipur miyam gi lifeline oiriba national highway ani phawduna miyam amadi lenga loisingna satok sen tawbangamdri maduna Manipur thokliba lalasi loisindri Koki militancy na namit kuding itampaka singa tayo na singtagtagi numay kaptaraktuna landabagi thabak sa thari. Aduna Manipura thokliba lalas solution badilayradana nongmagi kankhalak bukum tawi. Oiriba piba masida aikoigi lengak loisingna lalas solution na ba kari karamba thabak pekhatlibagi haibadu Manipur miyamna tarang ubang amdri. Lengaki mekedigisu khanganwa tawdri. Barat lengak nasu lala solution na bathabok paikati haibado Manipur lengak ki mafamda ngasi phawbat mayek singna khangandana laidi adubo oiriba tanpham asida aikoigi lengak loi oiriba minister amadi MLA singdi nungaiba punsi maril amada lenba kum tawi makhoi masel amat oina punsinduna lala solution na bathabak lakhotnaba haibado miyamgi mafamda tawthorak bathabak na mayek singna khanganba sungamdri miyam gi thokpa lengak gi thokpa haibaromda yamna thausadabagi mawongna leibagum tawribasi yamna lebak thibani Manipur si la nangliba lamdam mani Manipur lengak ki mathaudi la la solutionna tawroi do Manipur ama ohenbasini adubo Manipur miyamna pamliba la loisinbagi lopham thokpa thaudang sidi Manipur lengak na laudana leiribasi lebak miyam gi damakta lengak na kari sukhandi haibadu takpani habiye Hauzik laurok pantha yorok pasida kuki militant singna lopom gayada nomai kapsilaktuna kihenbegi thabak sa tharaklibasi Manipur lenga amasum miyambu karisu leitana khanduna phongna singnarakani maduna aphongba yeknaba ma oina Manipur thugaina honariba sin koki narco terrorist ngasi Manipur gi laimai digi ngasi phawba takthok ngamdana leiribasi lenga ki khwaidi ga soba soibani Manipur thugaina honaribasi sin koki narco terrorist singna haina iseng seng na khanglaba phawda Prithivida mari supa thakta lairiba barat lengana ngasi phawba lokhatpam thokpa thabak lokhotna lairiba no haibadu Manipur lengana barat lengaki mafamda isang thauna hangma ngamgadabani asumna marebak Manipur kannabagi tamakta lokhom thokpa thawdang adu laudana aikoigi lengak loisingna hauzik Manipur miyamna kham thengna waraba matam asida la loisinna ba thaba amata paikhatna leibagum tawribasi yana lali masi marebak Manipur amadi lebak miyambu nungside haibadu mayek singna takpani Maramaduna lala solution na bohonabada marebak ningba lengak loisingni haibadu thabak na sapsa nang uttuna Manipur thokliba lala solution na ba khona phamthei maduna tana lengak loisingna yamna thausadabigi mawongda leibagum tawribasi lebak miyamgi akanba ihau amangai ribra haibasi khangba sumgani haiba kanglai paki mairagi editorial miyamna special content moina miyamna thamjari Makasa tarak point to perform the idea of Manipur its historical evolution haibasida seminar pangtholagani yamkal the idea of Manipur its historical evolution haibasida seminar pangtholagani haina yalomi kanmalup yamkal Manipur na thadorak pasiramana haidi
ꯌꯦꯝꯀꯜꯒꯤ ꯁꯤꯔꯣꯜꯁꯤꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯆꯩꯆꯠ ꯃꯥꯄꯟ ꯑꯃꯁꯨꯡ ꯇꯔꯥꯗ ꯗꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯠꯁ ꯍꯤꯁꯇꯣꯔꯤꯀꯦꯜꯁ ꯏꯚꯣꯂꯨꯁꯟ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯁꯦꯃꯤꯅꯥꯔ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯑꯍꯧꯕ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯑꯌꯨꯛ ꯄꯨꯡ 12 ꯑꯃꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗꯒꯤ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯃꯤꯅꯥꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯔꯛꯈꯤꯕ ꯀꯥꯎꯕ ꯌꯥꯔꯔꯣꯏꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯗꯣꯛꯇꯔ ꯁꯨꯡꯊꯥꯝ ꯁꯤꯂꯔꯃꯅꯤ, ꯔꯤꯇꯤꯌꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯤꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯑꯦꯜ ꯃꯨꯅꯤꯟꯗ꯭ꯔꯣ, ꯔꯤꯁꯥꯔꯆꯔ ꯗꯣꯛꯇꯔ ꯁꯤ.ꯑꯩꯆ. ꯄ꯭ꯔꯤꯌꯣꯔꯟꯖꯟ, ꯔꯤꯇꯤꯌꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯝ.ꯌꯨ, ꯗꯣꯛꯇꯔ ꯑꯔꯥꯝꯕꯝ ꯅꯣꯅꯤ, ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯤꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯀꯥꯡꯖꯝ ꯔꯥꯙꯥꯀꯨꯃꯥꯔ, ꯔꯤꯇꯤꯌꯔ ꯑꯥꯏ.ꯑꯦꯁ, ꯗꯕꯜꯌꯨ ꯅꯕꯀꯨꯃꯥꯔ, ꯔꯤꯇꯤꯌꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯝ.ꯌꯨ, ꯗꯣꯛꯇꯔ ꯃꯥꯂꯦꯝ ꯅꯤꯡꯊꯧꯖꯥ ꯑꯃꯗꯤ ꯑꯦꯝ.ꯗꯤ. ꯇꯌꯨꯕꯨꯔ ꯔꯍꯃꯟ ꯈꯥꯟꯅꯆꯤꯡꯕꯅ ꯄꯦꯄꯔꯁꯤꯡ ꯄꯥꯊꯣꯛꯀꯅꯤ꯫ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯅ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯕꯗ ꯊꯦꯡꯅꯔꯛꯂꯤꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯔꯛꯂꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕꯁꯤꯡꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯃꯤ, ꯀꯔꯤ ꯊꯕꯛ ꯊꯧꯔꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯝꯃꯤ, ꯂꯣꯏꯅꯅ ꯍꯧꯖꯤꯛꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ, ꯇꯨꯡꯂꯝꯆꯠꯇ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯑꯣꯏꯍꯧꯒꯗꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯕꯁꯤꯗ ꯌꯦꯜꯍꯧꯃꯤꯒꯤ ꯈꯪ ꯍꯩꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ, ꯏꯄꯥ ꯏꯄꯨꯁꯤꯡ, ꯏꯃꯥ ꯏꯕꯦꯜꯁꯤꯡ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯇꯨꯡ ꯀꯣꯏꯅ ꯑꯏꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯊꯝꯍꯧꯅꯕ ꯍꯣꯠꯅꯔꯕꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜꯂꯛꯂꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯇ꯭ꯔꯁꯠꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯄꯤꯇꯤꯁꯟ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯈꯟꯅꯒꯗꯧꯔꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯅꯔꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯍꯧꯈꯤꯕ ꯃꯦꯒꯤ 2019 ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯃꯤꯇꯩꯗ ꯑꯇꯝꯅꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯥꯝꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯂꯦꯞꯇꯅ ꯃꯈꯥ ꯆꯠꯊꯔꯛꯄꯅ ꯊꯥ 10 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯕ ꯇꯥꯟꯖꯥꯁꯤꯗ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯇ꯭ꯔꯁꯠꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔꯒꯤ ꯃꯥꯌꯣꯛꯇ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯃ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯈꯟꯅꯅꯕ ꯂꯤꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯤꯇꯤꯁꯟ ꯑꯁꯤꯗ KOHRTꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯂꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯗ ꯇꯝꯊꯤꯔꯕ ꯖꯦꯅꯣꯁꯥꯏꯠꯀꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯋꯥꯈꯠꯂꯛꯄꯗ ꯌꯥꯎꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯇꯦꯟꯇꯪꯅ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫